ꯑꯩꯈꯣꯏ ꯍꯤꯟꯖꯥꯡꯁꯤꯗꯤ ꯁꯤꯅ ꯉꯔꯥꯡꯒꯤ ꯈꯥꯃꯦꯟ ꯊꯣꯡꯕꯅꯦꯕꯀꯣ ꯁꯤꯅ ꯀꯩ ꯏꯟꯖꯥꯡꯅꯣꯕ ꯗꯁꯀꯨꯁ ꯑꯗꯨꯒ ꯁꯤꯡꯖꯨ ꯀꯃꯥꯏ ꯆꯥꯔꯤ ꯂꯣꯏꯗꯤ ꯂꯣꯏꯁꯜꯂꯦ ꯀꯃꯥꯏꯅ ꯑꯩꯁꯨ ꯑꯝꯇ ꯆꯥꯈꯤ ꯑꯗꯨꯅ ꯌꯥꯝ ꯍꯥꯎꯋꯦ ꯁꯤꯡꯖꯨꯒꯁꯤꯅ ꯑꯃꯨꯛ ꯑꯃ ꯍꯥꯎꯔꯤꯕ ꯁꯤꯗꯤ ꯌꯦꯡꯗ꯭ꯔꯤ ꯑꯩ ꯑꯁ ꯉꯁꯤꯗꯤ ꯆꯥꯛ ꯑꯗꯨꯝ ꯉꯟꯅ ꯑꯗꯨꯝ ꯆꯥꯊꯣꯛꯈ꯭ꯔꯦ ꯑꯗꯣ ꯀꯩꯅꯣꯗ ꯑꯩ ꯍꯣꯔꯦꯟ ꯏꯚꯤꯅꯤꯡ ꯑꯩꯗꯤ ꯉꯁꯤꯕꯨꯗꯤ ꯏꯚꯤꯅꯤꯡ ꯇꯥꯏꯌꯦꯕꯀꯣ ꯑꯗꯣ ꯑꯝꯇ ꯂꯨꯖꯗꯅ ꯈꯣꯠꯆꯗꯅ ꯑꯝꯇ ꯂꯣꯏꯁꯟꯅꯕ ꯑꯝꯇ ꯇꯧꯈꯤꯒꯦꯕꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯏꯔꯛꯑꯒꯦ ꯑꯁ ꯑꯩꯁꯨ ꯂꯣꯏꯁꯟꯕꯕꯨꯗꯤ ꯂꯣꯏꯗꯤ ꯂꯣꯏꯔꯦ ꯏꯚꯤꯅꯤꯡꯗꯣ ꯆꯠꯈ꯭ꯔꯒꯦ ꯅꯣꯡꯁꯨ ꯈꯤꯇꯪ ꯈꯤꯇꯪ ꯇꯥꯏꯌꯦꯕꯀꯣ ꯌꯥꯝ ꯄꯥꯛ ꯀꯟꯗ꯭ꯔꯤꯉꯩꯁꯤꯗ ꯆꯠꯍꯧꯔꯒꯦ ꯌꯦꯡꯃꯤꯟꯅꯁꯦ ꯃꯈꯥ ꯇꯥꯕ ꯑꯥꯗ ꯑꯃꯨꯛ ꯍꯥꯏꯔꯛꯑꯒꯦ ꯑꯁ ꯑꯩꯁꯦ ꯍꯧꯖꯤꯛ ꯊꯥꯡꯒꯛꯇ ꯉꯥꯏꯔꯤ ꯑꯗꯣ ꯑꯩꯁꯦ ꯑꯥꯗꯗꯤ ꯅꯝꯗꯤ ꯅꯝꯃꯛꯇ꯭ꯔꯦ ꯍꯧꯖꯤꯛ ꯄꯨꯡ 6:30 ꯇꯔꯨꯛ ꯇꯧꯗꯤ ꯂꯣꯏꯅꯦ ꯑꯗꯣ ꯂꯥꯛꯄ ꯀꯩꯒ 6:30 ꯇꯥꯔꯦ ꯗ꯭ꯔꯦꯁ ꯑꯃꯨꯛ ꯇꯧꯈꯤꯒꯦ ꯑꯗꯨꯒ ꯌꯦꯡꯃꯤꯟꯅꯁꯦ ꯑꯩꯈꯣꯏ ꯃꯥꯅ ꯆꯥꯛ ꯂꯣꯏꯊ ꯂꯩꯔꯝꯃꯦ ꯆꯥꯛꯇꯤ ꯂꯣꯏꯔ ꯃꯥꯜꯂꯦꯀꯣ ꯏꯟꯖꯥꯡ ꯀꯩ ꯏꯟꯖꯥꯡꯅꯣ ꯗꯣꯂꯔ ꯑꯩꯈꯣꯏ ꯃꯥꯁꯨ ꯆꯥꯛ ꯆꯥꯊꯣꯛ ꯂꯩꯔꯝꯃꯦ ꯑꯩꯁꯨ ꯆꯥꯔꯣꯒꯦ ꯑꯩꯁꯨ ꯆꯥꯊꯣꯛꯑꯒꯦ ꯑꯗꯨꯅ ꯑꯩꯁꯨ ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯈꯤꯒꯦ ꯑꯩꯈꯣꯏ ꯆꯥꯒ ꯁꯤꯗ ꯃꯄꯥꯟꯗ ꯑꯣꯏꯅ ꯆꯥꯒꯦꯅ ꯇꯧꯕ ꯑꯗꯣ ꯊꯥꯁꯤꯁꯨ ꯌꯥꯝ ꯊꯤ ꯐꯖꯩ ꯉꯁꯤꯒꯤ ꯊꯥꯁꯦ ꯅꯍꯥꯟ ꯄꯨꯔꯅꯤꯃꯥ ꯑꯣꯏꯈꯤꯕꯒꯤꯀꯣ ꯑꯩ ꯐꯣꯇꯣ ꯚꯤꯗꯤꯑꯣ ꯀꯥꯞꯄꯛꯀꯦ ꯑꯃꯨꯛꯀꯣ ꯇꯨ ꯊꯥꯁꯦ ꯑꯃꯨꯛ ꯇꯨ ꯁꯤꯗꯩ ꯎꯕꯗ ꯇꯨ ꯀꯩꯅꯣ ꯅꯨꯃꯤꯠꯀꯤ ꯃꯆꯨꯒ ꯈꯔ ꯆꯪꯉꯒ ꯇꯨ ꯌꯥꯝ ꯊꯤ ꯐꯖꯕ ꯀꯥꯟꯗ ꯇꯨ ꯄꯣꯠꯁꯦ ꯌꯥꯝ ꯇꯥꯏ ꯍꯥꯏꯕ ꯅꯪ ꯆꯥꯛ ꯄꯨꯊꯣꯔꯛꯑꯣ ꯁꯨ ꯈꯣꯡꯉꯤꯁꯦ ꯁꯤꯗ ꯎꯗꯤ ꯎꯗ꯭ꯔꯦ ꯅꯨꯡꯗꯥꯡ ꯃꯥꯅ ꯈꯔ ꯃꯨꯕꯒ ꯅꯨꯡꯗꯥꯡ ꯈꯔ ꯃꯝꯕꯒ ꯎꯗ꯭ꯔꯦ ꯗꯣꯂꯁꯨ ꯍꯨꯏ ꯈꯔ ꯂꯥꯛꯑꯦꯕꯀꯣ ꯑꯗꯨꯏꯗꯤ ꯃꯥ ꯈꯣꯡꯉꯤ ꯍꯥꯎꯕ꯭ꯔꯥ ꯆꯥ ꯐꯖꯅ ꯑꯔꯣꯏꯕꯤꯗ ꯍꯥꯎꯔꯦ ꯑꯩꯁꯨ ꯂꯣꯏꯗꯤ ꯂꯣꯏꯗꯣꯔꯦ ꯆꯥ ꯍꯥꯎꯔꯦ ꯂꯣꯏꯁꯜꯂꯧꯔꯣ ꯑꯗꯨꯗꯤꯀꯣ ꯑꯩ ꯃꯣꯔꯣꯛ 2 ꯆꯤꯛ ꯉꯝꯗ꯭ꯔꯦ ꯗꯣꯂꯔ ꯗꯨꯀꯥꯟ ꯊꯣꯛ ꯁꯥꯏꯁꯦ ꯄꯨꯔꯥ ꯉꯥꯜꯂꯦ ꯇꯨ ꯁꯤꯁꯦ ꯊꯥꯟꯕꯩ ꯊꯣꯡꯗꯩ ꯀꯥꯞꯀꯦ ꯊꯣꯡꯗꯒꯤ ꯍꯥ ꯑꯩꯅ ꯍꯥꯏꯕ ꯊꯥꯗꯣ ꯇꯨ ꯁꯤꯗꯒꯤ ꯐꯖꯅ ꯎꯔꯦ ꯊꯣꯡꯗꯩꯗꯤ ꯑꯩꯈꯣꯏ ꯊꯣꯡꯗꯩ ꯚ꯭ꯌꯨꯁꯦ ꯄꯨꯡꯉꯥꯟ ꯉꯥꯜꯂꯕ ꯐꯖꯅ ꯎꯔꯦ ꯇꯨ ꯐꯖꯅ ꯎꯔꯦ ꯍꯥꯏꯕꯗꯣ ꯅꯍꯥꯟꯈꯩꯗꯤ ꯐꯖꯅ ꯎꯗꯕꯅꯦ ꯍꯧꯖꯤꯛꯇꯤ ꯄꯨꯡꯉꯥꯟ ꯉꯥꯜꯂꯦ ꯊꯥꯁꯤꯁꯨ ꯐꯖꯅ ꯐꯖꯩ ꯉꯁꯤꯁꯦ ꯑꯩꯁ ꯑꯩꯁꯨ ꯆꯥꯛ ꯆꯥꯕꯗꯤ ꯂꯣꯏꯗꯤ ꯂꯣꯏꯔꯦ ꯑꯗꯣ ꯋꯥꯛꯀꯤꯡ ꯉꯥꯛꯇꯪ ꯆꯧꯈꯤꯒꯦ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝꯅ ꯑꯣꯏꯇꯥꯔꯗꯤ ꯂꯥꯏꯛ ꯀꯧꯕꯤꯒꯅꯣ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯅꯧꯕ ꯑꯣꯏꯇꯥꯔꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣꯀꯣ ꯑꯗꯨꯅ ꯉꯁꯤꯗꯤ ꯃꯌꯥꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯉꯁꯤꯗꯤ ꯃꯌꯥꯝ ꯀꯥꯏꯅꯔꯁꯦ ꯉꯁꯤꯗꯤ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯕꯥꯏ ꯕꯥꯏ ꯀꯪꯂꯩꯄꯥꯛꯅ ꯃꯌꯥꯝ ꯌꯥꯏꯐꯔꯦ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯕꯥꯏ ꯕꯥꯏ